अहानबदा मरुइबा पाउ पिजरी प्रेसिडेंट द्रौपदी मुर्मू की नुमित हुमनी की हरियाणा चंडीगढ़ अमसुंग पंजाब की खोंगसेट ngasiदगी हौरगनी पीएम मोदी ना था सिगी तारामाथोय अमसुंग तारानिथोयदा चटकदबा मॉरिशस की नुमित निनी की खोंगसेटा लेबाक अदुगी प्राइम मिनिस्टर का तोंगान तोंगानबा प्रोजेक्ट सिंगा सिंग संगारगनी यूएस की कैलिफोर्निया दा सलिबा था सिगी निपांदा हिंदू लाइसंग अमबु अमांग अता थोगलंबगी थोगलंबगी अदु अकनबा मौंगदा यानिंगदे एक्शन लौखतकदबनी अमदी साउथ लेबानन की इजराइल फोर्स ना नोंगमई कापदा लेबानिस लानमी अमसुंग मिसम सोगले खुरुमजरी ममी टीवी की नेशनल अमसुंग इंटरनेशनल न्यूज मीडियंग ताबिरी बसिंगबु पुखरंबम संजीताना तारामना ओक्चरी पाव संतोंगने पिजरी प्रेसिडेंट द्रौपदी मुर्मू की नुमित हुमनी की हरियाणा चंडीगढ़ अमसुंग पंजाब की खोंगसेट ngasiदगी हौरगनी हाइरी पाव की लिखोगी मतुंग इन्ना ngasi हौबा नुमित प्रेसिडेंट द्रौपदी मुर्मूना हिसारदा लैबा गुरु जमसेवर यूनिवर्सिटी ऑफ साइंस एंड टेक्नोलॉजी की कॉन्वोकेशन थौरमदा सरुक यागनी तुंगदा प्रेसिडेंट ना ब्रह्मा कुमारी सिंह की गोल्डन जुबली थौरमदा स्टेट की कैंपेन स्पिरिचुअल एजुकेशन फॉर होलिस्टिक वेल बीइंग हौदोरकनी हाइरी प्रेसिडेंट द्रौपदी मुर्मू ना हयंग वाटिंदा दादा लैरिबा एम्स अमसुंग पंजाब के सेंट्रल यूनिवर्सिटी की कॉन्वोकेशन थौरमदा सरुक यागनी नुमित अदुमकी नुमिदांग वाइरमदना पंजाब लेंगांगना युम्बु ओइदुना मोहल्लीदा पांगथोकपा थौरम अमदा सरुक यारगनी था सिगी तारानिथोयदा चंडीगढ़दा लैबा पंजाब यूनिवर्सिटी की कॉन्वोकेशनदा सरुक यारगनी हाइरी प्राइम मिनिस्टर नरेंद्र मोदी ना था सिगी तारामाथोय अमसुंग तारानिथोयदा सत्कदबा मॉरिशस के नुमिनिनी की खोंगसेटा लेबाक अदुगी प्राइम मिनिस्टर का तोंगान प्रोजेक्ट सिंग संगारगनी हाइरी संगागदबा प्रोजेक्ट सिंग अदुदा सिविल सर्विस कॉलेज अमसुंग हेल्थ सेंटर याउरी प्रोजेक्ट सिंग असी भारतना सेंथांग पिदुना साबनी मॉरिशस लैबा भारत की हाई कमिश्नर अनुराग श्रीवास्तवना फोंदोरकपदा भारत अमसुंग मॉरिशस अनी के मरक्ता अफबा मरी लेरी प्राइम मिनिस्टर नरेंद्र मोदी की खोंगसेट असिना लेबाक असिगी मरक्ता लेनरिबा मरी असी हेना चेसिलगनी हाइरी कांग्रेस पार्टी ना यूनाइटेड स्टेट की कैलिफोर्निया दा चटलिबा था सिगी निपांदा हिंदू लाइसंग अमांग अता थोखलंबगी थौदोक अदु अकनबा मौंगदा यानिंगदबा फोंदोखिबगा लोइनना सेंटर लेंगाकना थौदोक असिगी मतंगदा यूएस की अथॉरिटी सिंगदा एक्शन लौखतनबा तक्सिन गदबनी हाइना फोंदोरकली हिंदू लाइसंग अदु अमांग अता थोखलंबगा लोइनना एंटी इंडिया ओइबा वहाई वाता इदुना थमलंबा असिना मफम अदुदा लैरिबा हिंदू कम्युनिटी दा वायलेंस की थौवोंग चथरकलगद्रा हाइबगी मिपाइबा पोकनरी हाइरी बीजेपी ना लुचिंगबा सेंटर लेंगाकनसु कैलिफोर्निया दा हिंदू लाइसंग अमांग अता थोखलंबगी थौदोक अदु यानिंगदबा फोंदोरकलदुना लौखतफम थोकपा थबक थौरमसिंग लौखतकनी हाइखी कांग्रेस ना लुचिंगबा पवन खेराना इंडिया की मरुपनी हाइरिबा यूएस दा इंडिया की मियोय कया लैरिबा मफम अदुदा असिगुंबा हिंदू सिंबु हंगोई तुकचबगी थवोंग चथरंबा असि खुनाय अमगी थवोंग मतौ नते मसिदा
PM Modi gi laingakna tumina lei thokfam thokte haiki South Lebanon da Israel gi force na nongmai kapada Lebanese lanmi amasung misam sogle Lebanon gi kha thangba saruk Kafar Kila village ki awang thangba sangpham manakta Israel na nongmai na kapada Lebanese lanmi ama amasung micham ama sikre Lebanese sar singna phongdorakre National News Agency na haiki Israel gi force singna Qatar Kila da Fatima Gate manakta nongmaina kapada Lebanese army gi lanmi ama soki Marak asida health minister gi makhada leiba public health organization na citizen ama nongmaina kapada fivam luna sokle haina phongdoraki hari NNA gi matung inna atopa thaudok ama Blinda border village da thoki explosive device masa ama pokhaibada yotek thate khumba mioi ama soki hari asopa mioi adu Navatia da laiba hospital amada pukhatki amasung mahaki phibam adu stable oire hari Englising aniga kunga marigi November 13 tagi US amasung France na sinba ceasefire gi yanache ama lebag asida chanaduna Israel amasung Hezbollah gi marakta chahi ama helaba lan adu loisinki hari Afghan interim government ki acting foreign minister Amir Khan Mutaki on Oman gidamak Kabul thadokre haina foreign minister deputy spokesman Hazif Zia Ahmad na phongdorakre hairi Mutaki na mahaki fam manaba amasung atai Oman gi awangba thaki official singi leibak ani gi partnership political amasung economic dimension sing khanagani haina Ahmad na phongdoki amadi January thada Afghan acting foreign minister na United Arab Emirates ta satki mafam aduda mahakna senior official singna unabada political threat amasung investment yauna leibak asigi mari sing hengat hannaba khanaki hari Englising aniga kunmathoi gi August thada sakti paikhiba matamdagi Afghan interim government ki official singa mapangal Kangkhatnaba honnaduna laki hari Syria da numit nini security force amasung president famdagi lokthokraba Bashar Assad ki marakta khut thoknaba amasung laman khumnaduna mi hatpagi thodok singda Sikiba mi masing misam satret kayang kayauna lisingama hele haina war monitoring group amana phongdoraki hari sahi tara nipangi mamangda Syria ga muknaba haukraba matung mi khwaidagi yamna siba misi hingsagi thodok singi manungda ama oire haina British da leiba Britain da leiba Syria Observatory for Human Rights na haiki Syria Observatory for Human Rights na haiki misam satret ka nifu manga gi mathakta government security force singi member samaga kun manga amasung president famdagi lokthokraba Bashar Assad ki makhada leiba khutlai paiba kangbu singi militant samaga nifu nipan sikre hairi Terrorism ke thokdok sing hengalakpadagi Pakistan ke Punjab ta ngak senba hengatkre Pakistan ke Punjab province ta terrorism ke thokdok sing hengalakpadagi ngak senbagi thabak hengalakre haina media report amana phongdorakre numit kharagi mamangda Khyber Pakhtunkhwa da kwagi Banu cantonment ta terror attack tawduna Yamdrabada lami manga amasung micham tara hundoi militanta manga yauna si kraba matungda phibam asi lakpani hari
Masigi mathakta nongmai kamna ringai marakta suicide bomb pokhaibada mang takiba singi mahai oina mioi kuntraga nithoi sokhi amadi Chief of Army Staff General Assam na Banu district ta satuna yengsin kre amasung terrorism singi mateng pangba singsu sairak pigani haina wasaki hairi thodok amada hardcore days commander Muhammad Sarifullah allies Jafar Pakistan na phaki hairi ceasefire negotiation sing mangda sanction naba hotnaba Israel Qatar da mihut tharagani Gaza ceasefire gi matang da negotiation sing mangda sanction naba hotnaba mihut kangbu ama Qatar da tharagani haina Israel na phongdorakre nakal amarom da Hamas na ceasefire gi ani suba phase gi matang da negotiation haubagi matang da Egypt amasung Qatari gi Mediterranean singa wari sanabada positive oiba ingit sing fangle haina phongdorakre amadi US na sawatpa Mediterranean sing dagi Barton fangle haibadagi hena Israel gi Prime Minister Benjamin Netanyahu gi office na akupa marol amata phongdokpa leitri Hamas gi spokesman Abdul Latif na su akupa marol amata phongdoraktri hairi Donald Trump ki lengak na US ta sanglakpada atingba thamnabagi khongthang laukhat khiba galoinana masina leibak kharadagi atamnana singnaba oigadawri President Trump ki ahanba tanggi thaurangi manung channa kumza lising aniga kunga mangagi campaign da Muslim singbu leibak aduda sanglakpada atingba thamnaba wafam phongdokraba matungda leibak kharagi mioi sing changlakpada atingba thamnabagi warep laukiba asina Afghanistan amasung Pakistan na chingba leibak kharadadi chaungna singnaba oigadawri US official amana phongdorakpa wafam amada Trump lengangna atingba thamkraba leibak singi manungda Cuba, Iran, Libya, North Korea, Somalia, Sweden, Venezuela amadi Yemen gi mioi sing yauri President Trump lengakna laukhalakliba khongthanggi manung channa mathang chayoldagi Afghanistan amasung Pakistan gi mioi sing sanglakpa da atingba thamgadawri khongthang asi lengakna thokiba yathang amagi matung ina US da mapung fana natraga saruk kharagi oina atingba thamgadawriba leibak singi list pikhalaknabagi matangda mari leinana hairi US na laukhalakliba khongthang asi President Donald Trump ki ahanba tamgi Muslim na namna khundaba leibak singi mathakta US da changlaktanaba thokiba yathang aduga manei hairi kumza lising aniga tara tareta thamkiba wafam adu US Supreme Court na kumza lising aniga tara mapanda hanadagi President Joe Biden administration na channa halamdrabani kumza lising aniga kunga humdoigi October da Donald Trump na phongdokhiba warol amada Gaza Strip ki mioi singbu leibak aduda sanglakpada atingba thamgadabani haina phongdorakhiba laikre US na laukhalakliba thaurang asina Afghan bu Taliban na lengakhraba mafam adugi mioi sing US ta refugee sing oina natraga special immigration visa sing paiduna leiriba Afghan gi miyamda sauna khudong sadaba mayoknagadawri hairi Donald Trump administration na January 10 da thokiba order amagi matung inna mapan leibaki mioi khudingmak security check tawbagi thabak marik chumna paikhatpaga loinana tha sigi kunmatoi fawbada US da sanglakpa thingadaba leibak singi list sungsoi soidana pikhalaknaba pautak piki
ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯄꯤꯖꯔꯤ꯫ President Draupadi Murmugi numit humnigi Haryana, Chandigarh amasung Punjab ki khongsat ngasidagi hauragani. PM Modi na tha sigi taramathoi amasung taranithoi da satkadaba Mauritius ki numit nini ki khongsat ta lebak adugi Prime Minister ga tongan ba project sing sangaragani. US ke California da satliba tha sigi nipanda Hindu laisang amabu amang ata thokalambagi thodok adu akanba mawongda yaningde action lokhatkadabani. Amadi South Lebanon da Israel gi force na nongmai kapada Lebanese lanmi amasung misam sokle. Hauziki oina MAMI TV gi national amasung international news loisinjare makha taba pawgidamak mityeng taduna leibiu.